guys, welcome back to my channel. Today's video is all about my vacation days. So without any further delay, let's get started. Ako'y vacation thaba ahamno namin ngasi do ngasi huzik pung 3 minute yangkai mung chatle do ay huzik pung mga tuition chatpanina ko halim blog to sung khangam pung mga tuition chatle do ay aduna tuition chat na vacation do ne do ako'y vacation holidays kumba days productive oina ako'y room lotion mani khangge do mayam tawbiyo ko ngahanggoy di sangdabane tawdabane na ko aduna hojiti sangmena katang room gumba lotion ma ko pa ja pe tawbiyo aduna aizu ngasi hek tum hogla paka kaino je pam kazana sidan loi thome aduga study room da change ai aduga tuition chatnaba ai tayari adu mayam akoi vacation guma holidays guma dai tar gu dum larekti adum akoi na hal tawba pung du dagi hauraga dum tawbiyo ba haidi hayeng wai ba dum chang nai na time manage toraga dum discipline oina chatpa ngamna maram di akoi satra oi ngai da discipline jam maru ai ba discipline yaraga di hayeng wai ba dum thaba aruba ma dum panar ko matam da dum ilala na kaino manage tawba ngamgini ba duna satra ngai lagi discipline oin ba tam hokse haidi basana matam sisina ba utilize tawba ko ba se aduna hayeng wai ba dum utilize tawba ngamna ba khoi na hana tawba pung do adi digi dum hause ba adu ai ayuk ki di tawtre dun din gi dum follow tawse ayuk ki tum ba yam tum ninge yam na hogot pa da talle aduna ayuk ki di follow tawde nung dang nung din gi pung 4 dagi hawdo adu di dum hoji phaw ba dum hawe adu ayuk ki tuition da budi me hatak at ki maths da resolution nong na ba vacation man da na tawri duga nung din ge ba di ai school ge syllabus digi pa de dum kha tarak pa da dum khangani na kai kai pa ge nung din gum ba adu aina ayuk ta tum ba tan bagi hogot ta bane haido adu adu gi nate ko aina haidi nung din da dum aina paning ba poto dum pa ba nang ba duna ayuk ta khara ga tum ning ba ne dum tum ba do dum tum thok na faida na ko aduna dum katang satisfy thok pa ne nung din da dum pa ba nang bagi aina paning ba poto ado mayam ay huzik chak chatoga kon phengure duga amung chakhum je bajana clean tok the duga chakhum je loi shale duga mayam khoi ki ko nupa na kon phem nupi na ga phenga da bane sum thabak sidi ka haiba lei ba ko adugum ba doi ya janing de haidi adugum ba doi la shu khang da mina ha da bane sana chabai ko ni sana phenga da bane hoi thabak chin gi bagi phengdam na ko adugum ba doi sa sum tawbiyo haidi haijaning aduga smaina anikal ba activities mayam je yum da gi sai sana chem dok ba ra kanda khoi leibak se chakhot ba ra ka doi ne na thamjage duna leibak chakhot na bai sana yum dagi hana hotda minase ngasi fazana nungsa je yaktana sabe wani是放电了还有？哎，不上道呢，在上个钟走了我这，哪里？I didn't put it there. 哎，真不怎么，不怎么。不是。나 시원하빅 나 바다 담으러 봐 남기는 시바 다 모이다 love
ꯃꯌꯥꯝꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯍꯥꯟ ꯑꯩꯅ ꯂꯩ ꯑꯅꯧꯕ ꯑꯃ ꯍꯣꯡꯗꯣꯛꯄꯒꯤ ꯊꯥꯒꯠꯆꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯕ꯭ꯂꯣꯛꯅꯦꯕꯀꯣ ꯁꯤꯁꯦ ꯅꯝꯕ ꯀꯨꯏꯔꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯏꯗꯨꯒꯤ ꯅꯝꯕ ꯅꯨꯃꯤꯠꯇꯨꯒꯤ ꯕ꯭ꯂꯣꯛꯅꯦ ꯑꯗꯨ ꯊꯥꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯎꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯁꯤ ꯄꯣꯝꯃꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯄꯣꯝꯕꯁꯨ ꯃꯥꯜꯂꯦ ꯃꯥ ꯂꯩꯁꯦ ꯀꯨꯞꯄꯅꯦꯕ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯗꯨꯒꯤ ꯁꯥꯏꯖꯇꯨ ꯑꯗꯨꯝ ꯄꯣꯝꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯁꯨꯝ ꯍꯧꯖꯤꯛ ꯑꯩ ꯁꯨꯝ ꯀꯩꯀꯥ ꯂꯩ ꯀꯩꯀꯥ ꯁꯨꯝ ꯊꯥꯔꯝꯕꯅꯦ ꯑꯗꯣ ꯂꯩ ꯁꯤꯒꯤ ꯊꯥꯕꯒꯤꯗꯨꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦꯅ ꯍꯥꯏꯒꯦ ꯇꯧꯅꯤ ꯁꯤꯒꯤ ꯄꯤꯁ ꯂꯤꯂꯤꯒꯤ ꯂꯩꯁꯦ ꯌꯦꯡꯉꯣꯅꯦ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯂꯨꯄꯥ 60ꯗ ꯑꯃ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯤꯡꯈꯥꯡꯅ ꯆꯥꯊꯣꯛꯑ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯅ ꯑꯦꯛꯖꯥꯝꯒꯤ ꯇꯧꯔꯤꯉꯩꯗ ꯁꯤ ꯀꯦꯌꯔ ꯀꯌꯥ ꯇꯧꯍꯧꯗ꯭ꯔꯕꯀꯣ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯃꯅꯥ ꯆꯥꯊꯣꯛꯄꯁꯦ ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦꯕꯀꯣ ꯃꯥꯏ ꯃꯈꯥꯒꯤ ꯆꯥꯔ ꯃꯌꯥꯝ ꯁꯟꯗꯣꯛꯆꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯌꯥꯔꯅꯤ ꯆꯥꯔ ꯌꯥꯝ ꯂꯩꯔꯦꯅ ꯇꯧꯔꯒ ꯂꯣꯏꯅ ꯆꯥꯊꯣꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯌꯦꯡꯉꯣꯅꯦ ꯁꯥꯎꯅꯤꯡꯗꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯡ 4ꯗꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯥꯕ ꯍꯧꯔꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯔꯤꯕ ꯍꯤꯁꯇ꯭ꯔꯤꯁꯦ ꯁ꯭ꯄꯦꯛꯇ꯭ꯔꯝꯅꯦ ꯃꯣꯗꯔꯟ ꯏꯟꯗꯤꯌꯥꯒꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯇꯝꯕ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯗꯨ ꯅꯠꯇꯕ ꯁꯨꯝ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯤ ꯄꯥꯅꯤꯡꯕꯀꯣ ꯑꯩꯒꯤ ꯁꯨꯝ ꯍꯣꯕꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯨꯝ ꯄꯥꯒꯦꯅ ꯀꯛꯄꯅꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯄꯥꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯁꯤꯐꯥꯎ ꯁꯤꯒꯤ ꯍꯥꯏꯂꯥꯏꯠ ꯇꯧꯕꯁꯤꯐꯥꯎꯗꯤ ꯄꯥꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯃꯈꯥ ꯊꯝꯃꯒꯣꯏꯁꯦ ꯄꯥꯗ꯭ꯔꯤ ꯁꯤꯒꯤꯁꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯆꯦꯞꯇꯔ ꯑꯅꯤꯈꯛꯇꯪ ꯀ꯭ꯂꯥꯁ 8ꯀꯤ ꯆꯦꯞꯇꯔ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯔꯤꯚꯥꯏꯁ ꯇꯧꯔꯒ ꯄꯥꯒꯦ ꯇꯧꯕ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯆꯦꯞꯇꯔꯅꯤ ꯗꯔꯀꯥꯔ ꯇꯥꯔꯦꯕ ꯍꯥꯏꯐꯦꯠ ꯋꯥꯔꯤꯗꯣ ꯈꯪꯗ꯭ꯔꯒꯗꯤ ꯄꯥꯕ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯣꯏ NCERTꯁꯦ ꯍꯥꯟꯅ ꯂꯣꯏꯔꯀꯥꯟꯗ ꯄꯥꯒꯗꯕꯅꯦꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯕꯨ ꯑꯩ NCERTꯁꯦ ꯐꯖꯅꯗꯤ ꯂꯣꯏꯗ꯭ꯔꯤ 6 to 8ꯁꯦ ꯀꯥꯕ ꯍꯦꯛ ꯈꯪꯕꯒ ꯑꯗꯨꯝ ꯐꯖꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯄꯥꯔꯕ ꯁꯨꯝ ꯄꯥꯅꯤꯡꯃꯟꯈꯤꯗꯅ ꯑꯗꯨꯅ ꯑꯩꯅ 6, 7ꯒꯤ ꯁꯤ ꯂꯣꯏꯅꯕꯨꯗꯤ ꯄꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯤ ꯆꯦꯞꯇꯔ 6ꯒ 7ꯒꯁꯦ ꯑꯗꯨꯝ ꯔꯤꯚꯤꯖꯟ ꯃꯃꯥꯡꯒꯤ ꯁꯟꯗꯦꯗꯁꯨ ꯄꯥꯈ꯭ꯔꯕꯅꯤ ꯔꯤꯚꯤꯖꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯔꯝꯗꯥꯏꯗ ꯈꯛꯇꯪ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯀꯣꯛꯇ ꯂꯩꯍꯧꯅꯕꯅ ꯍꯥꯏꯐꯦꯠ ꯁꯤꯒꯤ ꯆꯦꯞꯇꯔꯅꯤꯁꯦ ꯍꯥꯏꯐꯦꯠ ꯄꯥꯔꯒ ꯑꯁꯤꯒꯤꯁꯦ ꯑꯃꯨꯛ ꯄꯥꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯈꯥꯗꯣ ꯃꯇꯦꯛ ꯑꯃꯕꯨꯗꯤ ꯄꯥꯕ ꯍꯧꯖꯤꯜꯂꯨꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯑꯃꯨꯛ ꯄꯥꯔꯒ ꯁꯤꯒꯤ ꯆꯦꯞꯇꯔ ꯀ꯭ꯂꯥꯁ 8ꯀꯤ ꯁꯤꯒꯤ ꯑꯅꯤꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯀꯥꯕ ꯋꯥꯔꯤꯁꯦ ꯈꯪꯉꯒ ꯍꯣꯏ ꯍꯥꯟꯅ ꯂꯣꯏꯅ ꯄꯥꯕꯗꯤ ꯄꯥꯒꯦ ꯑꯗꯨꯏꯁꯨ ꯄꯥꯔꯝꯗꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯀꯣꯛꯇ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯕ ꯀꯣꯛꯇ ꯂꯩꯅꯕꯅ ꯁꯨꯝ ꯑꯃꯨꯛꯀ ꯄꯥꯒꯦ ꯋꯥꯔꯤꯕꯨꯗꯤ ꯂꯣꯏꯅ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯥꯕꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯔꯤꯚꯤꯖꯥꯏꯟ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯋꯥꯔꯤꯗꯣ ꯈꯪꯉꯤꯗꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯈꯣꯠꯆꯜꯂꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯃꯥꯡ ꯄꯥꯕꯗ ꯈꯣꯠꯆꯟꯈꯤꯕꯅꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛ ꯃꯃꯥꯡꯒꯤ ꯉꯥꯏꯍꯥꯛꯃꯨꯛꯀꯤ ꯐꯥꯔꯁ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯛ ꯀ꯭ꯂꯥꯁ 7 ꯀꯥꯔꯤꯉꯩꯒꯤꯗꯣ ꯑꯗꯩꯗꯨꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯕꯖꯦꯛ ꯍꯤꯁꯇ꯭ꯔꯤꯅꯦꯅ ꯑꯗꯨꯅ ꯑꯩꯅ ꯍꯤꯁꯇ꯭ꯔꯤꯁꯦ ꯌꯥꯝ ꯍꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯤꯁꯇ꯭ꯔꯤ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯖꯕꯗꯣ ꯍꯥꯏꯗꯤ ꯈꯪꯉꯤꯈꯣꯏ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯀ꯭ꯂꯥꯁ 6 to 12ꯀꯤ ꯍꯤꯁꯇ꯭ꯔꯤꯒꯤ NCERTꯁꯦ ꯄꯥꯗꯕꯤꯗ 6 to 8 ꯐꯥꯎꯒꯤꯁꯦꯗꯪ ꯄꯥꯔꯒ ꯑꯗꯨꯝ ꯖꯝꯞ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯣꯏꯁꯟ ꯑꯃꯕꯨ ꯍꯪꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯥꯏꯐꯦꯠ ꯍꯤꯁꯇ꯭ꯔꯤꯁꯤꯃ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯍꯩꯕꯗ ꯑꯗꯨ ꯄꯥꯝꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯣꯠ ꯁꯦꯝꯗꯦ ꯑꯩꯅ ꯈꯟꯕꯁꯦ ꯄꯨꯂꯞ ꯑꯣꯏꯅꯀꯣ 6ꯅꯦ 7ꯅꯦ 8ꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯁ꯭ꯄꯦꯛꯇ꯭ꯔꯝꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯅꯣꯂꯦꯖꯇꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯣꯏꯅ ꯑꯩ ꯅꯣꯠꯇꯣ ꯁꯦꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯔꯤꯚꯤꯖꯟꯗꯨꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇꯣ ꯇꯣꯉꯥꯟ ꯐꯥꯛꯅꯗꯁꯨ ꯌꯥꯅꯕ ꯑꯗꯣ ꯑꯩꯗꯤ ꯄꯨꯔꯥ ꯑꯉꯥꯎꯕꯒꯨꯝꯕꯅꯦ ꯍꯥꯏꯗꯤ ꯃꯣꯗꯔꯟꯗꯒꯤ ꯍꯥꯟꯅ ꯍꯧꯔꯦꯕ ꯑꯦꯟꯁꯦꯟꯗꯤ ꯍꯧꯔꯛꯇꯕꯤꯗ ꯑꯗꯣ ꯑꯦꯟꯁꯦꯟꯒ ꯃꯦꯗꯤꯕꯜꯒꯤ ꯂꯥꯏꯔꯤꯛꯇꯨꯁꯨ ꯃꯣꯗꯔꯟ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯂꯩꯔꯅꯤ ꯑꯗꯨ ꯃꯣꯗꯔꯟ ꯍꯥꯟꯅ ꯄꯥꯔꯒꯦꯕ ꯑꯗꯣ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯃꯟꯈꯤꯗꯅ ꯕꯕꯥꯗ ꯃꯔꯩ ꯇꯧꯁꯟꯅꯔꯒ ꯒꯥꯔꯤ ꯃꯆꯥꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯅꯦ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯊꯣꯛꯇꯕ ꯀꯨꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯍꯜꯂꯛ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥ ꯑꯉꯥꯡꯒ ꯑꯃꯨꯛ ꯗꯤꯜꯂꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯁꯦ ꯑꯗꯨ ꯃꯄꯥꯟꯗꯁꯨ ꯊꯣꯛꯇ꯭ꯔꯦꯕ ꯂꯩꯔꯛꯇ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯅꯠꯇꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯅꯠꯇꯅ ꯃꯄꯥꯟꯗꯁꯨ ꯊꯣꯛꯄꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤ ꯇꯣꯡꯉꯒ ꯊꯣꯛꯎꯕꯅꯤ Boton! Boton! Amadi like to ini. Good boy amadi. Ini stage dah kami ang dilil. Tahu nang tahu di tak jol. 이제 미안다 이거 된다. 미 내가 파이 해야지. 응? 야, 그냥 파거든. 이해하래 그러면. 좀 이제 어떤 뭔가. 농도 좀 이제 이해 보이더라고.
ꯁꯤꯃꯥ ꯁꯥꯏꯟꯁꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯌꯥꯝ ꯊꯥꯏ ꯀꯔꯤ ꯂꯥꯏꯔꯤꯛ ꯁꯤꯕꯣ ꯑꯄꯥꯅꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯄꯥꯅꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ Saya menawa. Ya sudah. ꯌꯥꯔꯦ ꯀꯨꯏꯃꯜꯂꯦ ꯇꯨꯝꯃꯣ ꯄꯨꯡ 10 ꯍꯦꯜꯂꯝꯃꯅꯤ Ay ngasi pung khangau pung 10 makai ta. ꯇꯥꯃꯣꯗꯤ ꯉꯜꯂꯦ ꯍꯧꯗꯣꯛꯅꯗꯤꯌꯦ ꯇꯥꯃꯣꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯣꯝꯒꯤꯁꯨ ꯍꯌꯦꯡꯋꯥꯏ ꯚꯦꯀꯦꯁꯟ ꯄꯤꯔꯛꯄ ꯀꯥꯟ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯝ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯑꯣꯏꯔ ꯇꯥꯔꯒ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯇꯤ ꯄꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯌꯨꯇꯤꯂꯥꯏꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯨꯇꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯅ ꯂꯩꯕ ꯑꯗꯒꯤ ꯑꯉꯥꯡꯒ ꯂꯦꯟꯍꯧꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯗꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯍꯧꯕ ꯑꯗꯒꯤꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯔꯟ ꯇꯧꯍꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯥꯟꯅꯕꯔꯣꯝꯗ ꯑꯗꯨꯒ ꯈꯇꯪ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯁꯦꯅ ꯍꯥꯏꯅꯤꯡꯕꯅꯦ ꯁꯣ ꯁꯤꯅꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯑꯗꯨꯒ ꯍꯦꯟꯅ ꯄꯥꯝꯕꯤꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯑꯣꯜ